Masi phone kiba tuan ba pausi sing the yaw kiba pausing amadi social media dagi lokachaba pausing gi update pizeri ahan mada maroi ba pau. Burma da patrolling lakpa police sing da PDF sing na attack chathakre Bangladesh da army amadi rebel sing gi marakta ungkatna ba helakli. Arambai tingol gi update single loina na mapam kangdana kapthorakpa nongoi maru amana sahi tara mathoi kakta ngairi ba anga ma panduna soktuna laikanari. Assam gi Meghalaya border da police ka khuthongna bada criminal gang khupu amagi myoi mari sire kuki khulgi sip sing na ngamkhai sambal khabada mating piroi haina lokthokre. Meghalaya police na Manipur dagi kuki masa ani dagi lupa crore ani makhai gi drug ka konana fare. Asian Cup ki champion oiraba India na trophy low haiba yakidre trophy adu Pakistan gi Monsin Nabki na pibagi lokidabani hairagli. Indo-Myanmar border fencing da More Maya da tribal village ani thokna khaidokre. Land Resource Department ki lam leiba yonba ki matang da thokiba notification cancel togadabani haina kuki inpi na hairagli. Moibung khungi eviction da MLA Dingo gi kut yawi haina protest sathakre MLA boycott tokre. Numit tara mangani gi manungda paramilitary force lokthokadabani hairagli. Rahul Gandhi hatkani haina kihelakpa BJP gi spokesperson Fana ba Congress na Home Minister da taksin kre. Driver maina singbadagi sokle lokha da gari tasinbadagi myoi ahumsu achok apan nangkre rupa crore kunmapal lokthokre haribasi aranbo wafamni hairagli. BJP na lisingani taramari dagi Bharat ki lengak sasan torokibadagi ngasi fawba makoina praja miyam da thamkiba wafam amata mapung phana mai pangna pangthokri haina Megha Chandrana phongdoragli. Hauzik pau sandongna pizeri Burma gi water park area da police singna patrolling lakpada PDF na ambush tawraga police khara hatkre hari. Bangladesh ki Chittagong Hill area gi thodokta Rakhine gi refugee tribe na army bu saina kanthakre khosaunaraba army singna thodoktu da lan yawba lakpa rebel group gi kuki refugee kharasu fakhre hairi. Karen state ki Thayang Yin River Maya da military army ga rebel group singa khut thongnabadagi rebel singna makhoi gi nupi angang sing saphagadaba mafam da helicopter da thangdokpagi video sing viral oiragli. Maikai khanghodana kapthorokpa nongoi maru amana panbadagi chahi taramathoi da ngairiba angang ama soktuna Rims Hospital da laikan nakre thodogasi malomdani hairi. Makha tarakpada Arambai Tingol gi update da Robin Mangang khwairakpamna asumna hairi. Aikoi masel ni karigi hunnarino thangmaya yam thoba yam phajaba lei pirake yanthanaro masigi jati asi pokluba onthokna laibak thikreda minai ngakta oiramedana haina asumna phongdorokpaga loinana moitei aikoi singse asuk gyan tadrise karigino hunnaraga adum leisi harira namai singdu ikaidra Nepal dongna thauna leina chongthoro mithibongsa haina asumna update piri. Hauzik pauchi gi pausing amuk sandona pizeri Assam gi Meghalaya ga tainaba border area oiriba Golpara da hokiba nomaijing numikki anganba ayukta police ka nomai kamna bagi thodokta maming leiraba criminal mari sire hari Assam police ki pauna hai Assam ga Meghalaya ga lonaba Assam gi Golpara hariba mapam asida criminal gi gang khutpu ama leire haibagi intelligence ki akhanaba pau ama phangbadagi Assam gi Golpara district police ki senior SP Nababnit Mahan amadi South Salmara Mankachar gi SP Abhilash Barwaga combined team na mafam aduda operation chathanaba thorang tauki matam aduda criminal gang khutpu aduna mafam adudagi karbarwala ama fanabo honaki maduda police ki kangbo aduna lepnaba haibada nongmai oina kapsinduna attack chatharaki maikei anida handuna nongmai kapnabagi thodokta criminal ani thodok thokpamda siki ani amana yamna thina sokpadagi Dhubdhara Medical Hospital da laikanaba ngamdana laikidabani hairi laikidraba criminal gang khutpu mari adudi Mukandar Rabha Subul Ali Zahidul Islam amadi Jengbat Marak kawi hairi hariba musing asi Assam gi Golpara district ta miyamdagi namduna sel loba kidnapping gi case sing amadi ain gi wangmada nongmai lalonbagi thabak singda hakthengna chenaba singni hairi
Myanmar ga tainaba ngamkhai paring da leiba kuki zogi khul tara taruki chip singna India government na ngamkhai sambal khaba gi thabak chatharakpada mong amatada mateng pidaba non corporation haina warep loduna lauthokre ngamkhai paring da leiba kuki zogi khul tara taruki chip singna punna thadokpa chirol sing amada kuki zo miyamna taliba political demand asi phangdriba phawba amadi Manipur da mahausa gi phibam da hanjilaktriba phawba India government na Myanmar amasung India ani gi marakta border fencing tongnaba thorang asi makhal amatada mateng piroi hairi India langang na ngamkai sambal khana bagi mari lenana lamgi compensation na singba pirakpa tarabasu lowroi hairakli kuki zo chip sing asina sangsilliba amasung lepliba phirep asi selgi nate masi aikhoigi hakki aikhoigi lamgi amadi aikhoigi survival gi wafamni haibaga loinana free movement regime lokthokpa yaningde amadi border fencing tongnaba thorang kuki zo miyamgi identity mobility amadi ipa ipuna thambiramba lamkhaida singnarakpani lowi non corporation haribasi land compensation logdaba negotiation da saruk yadaba amadi political solution ama puraktriba phawba sambal khabagi thabak recognize togdaba haina yauri loinana makhataba Thogdoksing Pamdaba Sing Toktanaba Ngamkai Sambal Khabagi Thabak Kudakta Lepkadabani Ngamkai Sambal Khabaga Mari Lainaba Equipment Sing Amadi Forcing Kudakta Border Area Dagi Lokthokhigadabani Haina Su Phongdorakli Kangpokpi amasung Churachandpur dagi kuki ani lupa crore ani makhai rongi drug ka konana Meghalaya police na ngarang numidang fare agency gi pauna hai Meghalaya gi West Santia Hills police amasung state anti narcotics task force ki apunba kangbo amana nomaijing numit ki numidang athengbada Jantia Hills district ki former Mayor traffic cell manakta achat ok check tawada kuki gi mioi ani adu malem gi kaithelda lupa crore ani makhai romgi oigadaba heroin powder ga konana fabang khibani Meghalaya district police superintendent Giri Prasad na phongdokpagi matung inna drug ka konana faraba kuki macha ani adudi Kangpokpi district ki Nakhunjang khuldagi Jungjung sorte amasung Churachandpur dagi Songpe khuldagi Thangin Tongthang Kawi Hari Akagnaba Paw ama Fangbadagi Jantia Hills District Police amasung State Anti Narcotics Task Force ki apunba kangbu amana Farmer Molest Traffic Cell manakta lambi da lakpa gari sing check tawbagi thabak chatharingai da Jowai tamna chatkadaba gari ama Kalai retire rom dagi lakpadagi khamlaga check tawbada soap case yankhai da heroin powder gram 539.humdoi yauramba thengnaki farabo heroin powder adu malemge kethel da lupa crore ani makhai oigani hairi makoi ani dagi Korean currency won lising ohum Kazakhstani currency senge chamanga amasung Myanmar currency kayat ki note tara punna foreign currency ki fagalaba paisa asi dollar lising taruk chatrit humbudra mangani hairi mobile phone ani amasung phagat ki makoi ani gi mathakta narcotics drugs and psychotropic substance eki makhada case ama lokhatlaba matungda drugs sing adugi likun linabagi thabak chathaba hokre hairi Asia Cup ki final Indiana Pakistan bu maithiba piduna champion oirabasu trophy lo haiba yakhidre Pakistan Cricket Board PCB gi chairman su oiriba Asian Cricket Council ACC gi chief Mohan Singh Nabgi na piba trophy loroi haibagi damak Suryakumar Yadav na lusingba India gi team trophy adu lokhidabani Dubai International Stadium da pangthokiba Asian Cup ki final da match loiraba matungda Indiana trophy lokhidabagi thong adubu maikei kaya dagi yaningdaba phongdoknarakhi final match loiraba matungda Suryakumar Yadav na lusingba India team gi chanaroi singna trophy yaudana harawba phongdokhi yumlonaba lebak ani gi marakta chauna ungkhannarakpaga loinana sanabungda su yengthina bagi mami tarakli thangja numita final changlaklaba team ani gi photo nambagi thorom ama pangthoknaba thorang tokhi adubu yengthina bagi chang hengalakpaga loinana India gi captain Suryakumar Yadav na Pakistan gi captain Salman Ali amadi Pakistan Cricket Board ki chairman Mohan Singh Nabgi ga punna photo naminaroi haina phongdorakpadagi photo nambagi thorom adu cancel tokhi sahi nifumathoi suraba Asian Cup ki warida political gi ithil changba asi mami tarakli tournament asida India gi chanaroi singna Pakistan gi chanaroi singbu khut songnasi yakhidabagi matangda su maikei kayadagi yaningdaba phongdonarakpa laikhrabani India na Asia Cup ki champion oiba handakna 8 subani final match ta Pakistan na hana batting tobada over 18 point amagi manungda run 193 lowki Kuldeep na wicket mari loduna wicket khwaidagi yamna loba ngamba bowler oiki Indiana batting tobada supnagi run kun lobada ngairingaida wicket ahum tuki adubu Tilak
Burmana bol Yankai Mathoi Mayok Navada run Humpumapa Loduna India ki Pibam Pagatnaba Pagalakpa Ngamki Tilak Burmana match loiba fawada out oidana Sanju Samson amasung Bisam Dubega Lamba Paduna India ki Pibam Pagathanba Ngamki Rinku Singna boundary Yaiduna Pakistan bu wicket Mangada Maithiba Piba Ngamki Indo-Myanmar border da hojik chathariba border fencing asina border da leiriba khulsingi social culture amasung economy da chauna akaiba pire Gabijang village asi Manipur gi border town oiriba Moregi Maya nakna leiba tribal singi khul amani English singani taramathoi da chathakiba census ki matung ina khul asi yum kunthra manga gi punna mioi chama kulumdoi rom lei khul asigi moroi ba hingnaba gi lambi asi lau singu tobuni haukiba lisingani tarada approve tawkiba India Burma border fencing project asigi saruk ama oina central government ki maikaidagi Gobajang village da border pass ama hangdoktuna thamli English singani taramari da Indo-Myanmar border ki sarukta kilometer 3.94 ki border fencing asi mapung phana khaba loikre masina maram oiraga India amasung Myanmar ani gi marakta leiramba tribal khul kaya ani thokna khaidokre India amasung Myanmar gi border da leiriba khul sing asi historical gi oiba mari adumak leinei mamangda India Myanmar border gi sarukta kilometer 10 sangba border gi saruk ama fencing khakraba matungda inkumja lisingani kunmari da makhata na kilometer 10 amaga border fencing khaba loikre observer researcher foundation gi associate fellow Siparna Phongdokkibada India amasung Myanmar border da khundariba Naga Kugi Mizo Nasingba Phurupsing asi cultural practice amasung economic exchange ki oiba anakpa mari leinei Indo-Myanmar border ki kilometer lisingama chatruk nifumdoi sangba lamkhai gi saruk asi Arunachal Pradesh ki oina kilometer 510 Nagaland gi oina kilometer Chani tara manga Manipur gi oina kilometer 339 Nepal Mizoram gi oina kilometer 510 asi phawraga chatli Thasi ki tara Nepal da Manipur Sarkar ki Land Resource Department na state asi ki manungda lamyon ba leiba amasung registration ga mari lainaba thokiba notification adu Manipur gi governor na mityeng changdona cancel tawgadabani haina kuki NP gi maikaidagi Manipur governor da memorandum ama pisinkhre Governor da pisin kiba memorandum aduda hairi madudi Land Resource Department na thokiba notification adu tungda singi area singda yamna kaigadaba amani notification adugi matung inna tribal hill area singda historical amasung legal protection sing adu kanthoklaga kanagumba individual nadraga entity ama valid document ga loinana mafam amada hekta lam leiba yabagi ayaba piba asi yamna mong taadaba amasung lujadaba thawongni singi area singda leiriba lam sing asi tradition ama oina tribal singi reserve tawduna leiribani adubu anoba guideline asigi matung inna non tribal singna singi area singda lam khopchinba yabagi khutongchaba kaya adu piri Land Resource Department na handak da thokiba notification adu yamna thamoi sokningai ni state asida hojik thokliba irang asi maru oina majority community singna singi area singi lam sing asi mikaba amasung pambadagi nakoina na tholakkiba irang amani hairaduna nauna thokiba notification asi tribal miyamda atopa akiba amasu chauna piragani state asida lengak sasan tawkiba government singna tribal gi lam ngak senba Hojik leiriba law asi hena chechilhanaba honabagi mahuta anoba legislation kaya semduna yamna toina attack tawbagi thawong sing chathari thawong asi tribal singi identity amasung traditional land ownership da hakthengna akiba pibani mamangda leiramba government aduna majority community sing scheduled tribe demand ki status sogaliba asi tradition ama oina hills ki tribal community singna mapu oiriba singi lam sing asi loksinaba honarakpani hojik leiriba Manipur Land Resource and Land Reformation Act 1950 asi singi area da extend tawde ek asi Manipur gi tampak lam area khakta da apply tawbani aduga singi area sing asidana Indian Constitution gi article 371C na customary law amasung traditional system ama oina lamsing adugi mapu oina bagi hak adu piribani Indian Constitution gi article 371C asina hill area committee gi constitution gi khuthangda singi hill tribal area asi separate administration gi provision ama piri masiga loinana state asida leiriba tribal singi land right asi Manipur Land Revenue and Land Reformation Act ki section 158 ki provision singna tribal land sing non tribal da transfer tawda athingba piri
Hill Tribal Area Protection Taunaba Law Leina September 19 Land Resource Department thokiba notification asi singi miyamgi sentimenta yamna pendaba amasung nungnangba pokhale state government leiriba constitutional protocol sing asi ngakna Hill Area Committee da piriba autonomy grant adu ikai khumnagadabani hairikli Impal West ke Sengmai Kendra ke manung channa leiba moibung khunau da zathakiba adviction da local MLA Haikham Dingo gi khut chauna yawi haina khul adugi miyamna akanba mongda protest tawkre loinana MLA Dingo khul asida changlakpada athingba thamle amasung boycott tawre haina moibung khul da pangthokiba pawgi mifam amada moibung khul youth clubs ki secretary Subhash Chandra na phongdokre moirang khulgi moibung khulgi maru oina Sengmai gi SDC na Adviction Taunaba demarcation Tawbada Kul Asigi Sizinariba Goha Asi Yaukide Adubu Ayukta Goha Asi Punjin Biramle Kul Asigi Miamda Apoba Ising Pangan Bagidamak Isingi Pipe Tingba Lorebasu Housing Power Ising Pidri Masina Kul Asigi Miam Ising Pangdabagi Awaba Kaya Mayok Naduna Lakli Kul Asigi Oina Lairiba Crematorium asisu adviction aduda sidok pikre kunja singna khulgi oina leiriba crematorium adu sidok tanaba hairabasu kari mata tabi khidre hojikti khulasida misi mina tholakpada potloinaba mafam leitre community hall su thugai bikre khulasida leiriba mioising hingnabagi damak ising pibiu Haibasu Yadaba Asiana Yaurokpada Poloinaba Crematorium su Laitabana Hingbasu Yadaba Sibasu Yadaba Yamna Waba Marakta Laili Maram Aduna Adviction Asida local MLA Haikham Dingo Yawana Makpo Kula Sigi Miamna boycott Tawre Haina Lauthokibani Imphal da Lairiba Tribal Girls Hostel da Laisiliba Paramilitary Sing Numitara Mangani gi Manungda Lauthokadabani Haina Tribal Youth Council Manipur na Taksil Lagliba Wafam Asida Zimi Students Organization Manipur Amasung All Inpui Student Union Nasu Sogol Lagli Zime Students Organization Manipur Amasung All Inpui Students Union na Tongan na Thadura Kiba Cherol Singda Paramilitary Force na Tribal Girls Hostel da Laisin Bana Moram Oraga Imphal da Mahitam Liba Tribal Mahiroi Singi Right Khongkaunare Hostel da Lairamba Mahiroi Sing Tanthok Pirakpadagi Sel Jangna Tongan Mafam Singda Ren Longna Duna Lairi Pumnamak Asigi Yenglaga Tribal Youth Council Manipur na Taliba Demand Phangdriba Phawba Changsilakpa Khongjang Khuding Makta Mapung Phana Sawatkani Hairikli Leader of the Opposition Rahul Gandhi na Live TV gi debate amada wangang lingaida Kerala BJP gi spokesperson Pintu Mahadev na Rahul Gandhi bu mathabak ta kap kodabani haina phongdokkiba wafam ga mari lainana Congress ki General Secretary KC Venugopal na Home Minister Amit Shah da CE duna wafam asigi matangda lokhotpam thokpa action lokhotnaba taksinkhre Rahul Gandhi da hatkani haina kihalakkiba wafam asina maram oraga Congress Party gi marakta chauna nungnangba sing phongdoknari masiga loinana Home Minister da thakiba Venugopal gi chirol aduda government na yamna thuna action lokhotkadabani loinana Rahul Gandhi bu kihalakkiba thong asi BJP government asina tuminna leithoklabadi lebak asida violations sawgatpani haina lobaga loinana democracy da singnabani haina logani hairi amaromda Kerala Pradesh Congress Committee ki President amasung MLA Sunny Joseph na Kerala gi mari leinaba police station da state asigi BJP spokesperson gi mathakta FIR changadabani haina dabi tawkhibaga loinana Congress ki lucingba Rahul Gandhi da hatkani haina phongna kihlaklabasu Kerala state ki home department na thong adu hojik phawba hakchinna lowdri masina takli asi BJP gi national amasung state ki makok thongba singna violations ki oiba thabak thawong sing chawgatlibra amadi democracy asibu hatnanaba honaribara haina wahang kaya hangli mangna makha taraduna hai Rahul Gandhi asi nation asigi secular ge machaksing amasung amata oiba wakal puraknaba honaba lucingba amani mahangna praja miyam gi damak yaifanabagi parliament ki manung amasung mapalda honaduna lagli India gi miyam bu karisu leitana khanbagi mawongda BJP government asina chathariba thongsing maru oina voter list semdokpa amadi lalon pot Lana vote kanana bahona duna miyam da chathariba right matpagi thabaksing asi thingnabagi damak Rahul Gandhi na hauji akan ba khongtang single loinana India pumbada campaign chatharibani
lamdam asigi tongan mafamsingda thokhiba accident ki thokdokta mioi khara aso apan nangkhibaga loinana driver ama maina singbadagi laikannare hariba thokdoksing asi ayu pung 3 makhairom taba matamda National Highway 37 Imphal Jiribam lambi paringi Kambirol Manaki Kaifundai Kuki Khunda Bolero Casper ama lokhada tasinbagi thokdokta mioi ahum aso apan nangkhi hari soklobasing adu Kaifundai gi nahasing Toksem Police amadi CRPF ki kangbuna lokhotlaba matung Jiribam District Hospital da laikannanaba pukre thokdok asi thokraba matung matam ikan kanadana Churachandpur gi lamka amasung singhat anigi marakta leiba Haijang dasu lambi sembagi sijinaba gari ama accident thokpadagi mioi khara asoapan nangle hairi atopa accident ki thokdok amadana Imphal Jiri lambi paringi Kaimaida lambi tingliba electric high tension IST wire da tata amana thenglubadagi tata adugi driver maina singduna asoapan nangkre adumoinamak thokdok tuda khudong thiningai oidre hairi thokdok adugi matangda driver singna phongdoropagi matung inadi high tension electric line sing adu National Highway gi paringda nem na tingbadagi thokdok adu thokhibani tungda asigumba khudong thiningai oiba thokdok asi thoktanaba mari leinaba authority singna miyeng changbiyu hairakli Manipur Legislative Assembly na yamlaba lupa crore kun mapan gi senpham ama lokthokre haina national amasung local media singda phongnakhiba adu aranbo yumpham yawdaba pawni haina Manipur Legislative Assembly gi Deputy Director and Officer in Charge of Protocol and Media Regulations N Robindrona thadokpa chirol amana phongdoragli chirol sinmakata na hai assembly na harama sunga machinjak leinaba yauna lupa crore kunga mapan gi senpham lokthokre haina maral sirikliba asigi matangda assembly na yamna kupna examination tawraba matungda hariba senpham adu lokthokhiba amata leitabana paw adu pumla lalaba amasung yumpham yawdaba amani hairikli Hojek Bharata lengak pairiba BJP na aranma mongda bot huranduna sakti painaba honai haiduna BJP gi mayokta Rahul Gandhi na luchingduna bot chor gadi chor dagi manung channa wabagai youth committee wabagai sina Manipur Pradesh Congress Committee ga khusamnaduna Manipur Pradesh Congress Committee gi OBC department gi chairperson oiriba Shakir Ahmad ki Sekmaijin mamang lekai da leiba yumda youth convention pangthokpaga loinana signature campaign gi khongjang sanction ba hokre Tormaduda MPCC gi president su oiriba Wangkhem AC gi Kaisam Megachandra na phongdokibada lisingani taramari dagi BJP na lebak asigi lengak hek pairakibadagi ngasi fawba makhoina praja miyamda thamkiba wafam amata mapung phana mai pana pangthoktri masida su natana makhoigi ngahak ki thoksil thorang kayana praja singda hena awab piduna lakli amadi democracy bu khongongnaba thabak kaya chathaduna lakli adubu democracy gi senglaba election dadi makhoina mai paktuna lakli masigi oiba maram Congress Party gi lusingba Rahul Gandhi na kupna tigaluba matamda Karnataka gi mafam kharada bot huran bagi thabak asi thengnarakpani hari masi atopa state singdasu thoklamloi hainingai leiroi masidagi aikhoigi senglaba democracy asibu kannanaba hogolakliba nahasing asina honaba mathok tai hainasu phongdoki mahana makhata na phongdokpada lebak asida hojik vote chor khakta natana Myoibagi haksu laisilaktre Manipur lamdam asidasu lengak asi pumloi loire ing kumjalasingani kunithoidagi lengak pairakibadagi ngasi phawba PWD gi program semdri masibu BJP gi karamba afaba lengak no hainasu hanglakli hojik newspaper kharada Manipur gi mihut humpu phamliba governor phamliba assembly dasu sangun tawkhre hai masibu karamba lengak no hainasu hanglakli Uttarakhand handakta pangthokiba exam gi paper leak oikibagi mayokta mahiroi singna akanba khongjang changsin kibadu Congress lusingba Rahul Gandhi na mapung phana sawatkani haina phongdokkibaga loinana BJP di vote huran bagi mathakta si huran bagi thawong kayasu chathabada khwaidagi tolaba mioi singni haina BJP bu maral sikre Rahul Gandhi na makhata na hai center da lengak pairiba BJP asi ngasidi miyamna vote huranba party ni haina khangnare makogi atopa maming se huranba kougadabani su haiki center da leiriba BJP amasung BJP na lengak pairiba state singda party asi giluchingba singna naha singi mathak thabak phangdabagi matangda karisu thoksadana leithokpa ngamli makoina thawai yauribasi vote huranduna kamdongna power paigani amasung se huranduna competitive exam singda thamoi sengjaba naha singbu namtharaga sel piba ngamba miyoi thagatpa asini Uttarakhand subordinator service selections committee na loba graduation level exam da question paper leak oikibasi
naha lak kayagi manglan thugaibani hainasu phongdokhi makha tarakpa aroiba pawda nexalite ki ceasefire ki wafam center na yakhidre mathang chahi gi march fawda nexalite maru fangna losilagani haina Amit Shah na phongdoragli Central Force singna Nexalite singi mathakta hojik chathariba akanba operation asigi marakta Nexalite ki maikei dagi center ga ceasefire tongnaba pukalakiba wafam Union Home Minister Amit Shah na yakhidre mathang sahi lisingani kuntaruk ki me kuntramathoi phawbagi manungda lebak asidagi Nexalite maru fangna muthatlagani haina lokthokre Union Home Minister Amit Shah gi maikei dagi makata na phongdokibada Nexalite laloba sing amasung security force ka ceasefire tongnabagi wafam amata leite makoina khulai thadokpa pamlabadi security force singda surrender togodabani ceasefire gi mathau tade makoina khulai thadokpa matamda police natraga security force ki side dagi nongmai maru amata kaploi Nexalite sing maru fangna muthatriba phawba hojik chathariba operation asi loisinba tawroi Chhattisgarh da BJP gi lengak sasan lakiba chahi ani gi matam asida Nexalite lisingani chamaga taruk khulai thadoktuna surrender tawrakre Nexalite lisingama chatret humbudrana fare Chamangaga humpuna hatkre Englishingani Mari degina lisingani tara mari fawbugi matamda center da Congress ki Manmohan Singna lusingba sarkar leingai matamga yengnabada hojik asi Maoist singna miyam amasung security force singda target tawbagi chang yamna hanthare center da Prime Minister Narendra Modi na lusingba lengak hek lakhiba matam lisingani tara mari degi lisingani kunmari fawbugi manungda Nexalite singna attack tawbagi thawang sing chathabada security force sibagi chang asi chada humbudra humdoi aduga misam sibagi changna chada humbudra mari hanthare khulai thadokduna changjaraklaba Nexalite sing sarkar gi maikei digi taram okani adubu khulai sijinaduna misam miyam yauna security force singda target toba tarabadi makhoi sing adubu thengnanaba haibasi sarkar gi mathoni masida chamam naningai amasung chayetnaba policy amata laite central government ki maikei digi central force amasung police singda Nexalite sing maru phangna muthatpa yauna makhoi gi am supply line amasung funding thidoktuna maduda chenaba singi mathakta chap chaba action longnaba free hand piri haina phongdokre